mayambu ahana maktada warina chonggi maikadigi ikok nona taram no ukchiri hojik tabirasi ekuna pujarak warida sosobigi taruk suba tangka ngasi ga tangkak sidana warisana kari kamdoriba mayam pun namang wari asi amuk pun taminrasi tabirasi sosobigi taruk suba tangka ngasi di Shivratri numit ka mari lana sosobigi wari marak asida Shivratri numit tamana thinaba thodok kharamasu wari sida yahonjari thodok sing aduk marakta karam tangkak na hena nungai bagi habdusu horen wari sita bi raba tungda kamenesu mayam na thambiramo numidangi matam si oirare kaludi ngasi gi numidangi matam sida sosobi na matha sariba mana khalibu wakhal sing asi kaluda karimat khangde adubu ima mai bi aduna sosobi gi mathakta kari gu makhara torokni habse sosobi na hana mangjona na khangjaba kari gu makhara leibadagi mana numidangi matam si oirapada machada haifam ta phung khangdana yamnu wari bani matha sari bani saksangda kalu mama na chak thongli kalu su mama gi mateng pangduna insang semba yawrare sosobi ka da tumile ramani adubu kalu na law law haduna toina komon madagi sosobi mahaksu saksangda lai makhoi ani changduna mama ga nungai bori khara sarare asigumba talak ta jasidini mama duna chak thongliba saksang adugi hek mayok na phanglang aduda aduma khot ba hori thin ba hori khot pa thin big ma khul du ta bada mama do tumile mana kong thang tuna kari no haduna ma se makhon du butarari magi mata wudu ubada masanu pa kaluna ma kedore haduna wa hangi mama na wa mata nganganu haduna masata ingi tawrari mata masi sobisu magi ma thong pat le thori le tholok matamda makhon khara tariba thillibse sosobisu khangi sosobi mikup sidu wa kari mata ngangde mama dana phanglang du ki maya tamatum na sili khot pegi makhol se yam kan khalai aduga thinnu gi makhol su aduma du kut khalai kalun hari o ekhoi gi yumda munga si taraba ma ati karam to sige macha gi wadu tabada macha no pa du da mama du mun yengi aduga khun lon ingit tawi karimata haiganu sosobina takini mana takrabadi ki khini haduna ingit tawribani masitagi kalusu wa mata haidre adubu sosobidi loina khanglibani asum kholamdagi makhoi gi saksangi jinga matha asidani yamna hawrba makhonda khangchong chongkhiba khangchen chen khibagi makholase makhoi loina mun takhibani makholasi khangta tabada mama su kalusu khangi adubu sosobina kit maheli khangba sabse yamna kan hoima lauduna mase khangchong chongthoki hangona chongthoki budungai aduga amuk chongkhilaktuna kalu du mana si na koli ai ki jare haduna hai kalu na ma bu themi karimta karimata toroi ki ganu haduna themi chobina ai pakhalle ai ka na tumuge haduna hai kalu na khumi mayam puna leisi na tomta ka da leibi yaro se karimta khanganu che ima leiri ai leiri nang ki ganu ka da leibi yaro haduna hai adu chobini yade ai yanu pakhalle ai ka da tumuge haduna ngarang badagi kalu se mangon wa mata ngangdre sosobi yamna thuna karum na changkhirame aduga mama sibu kalu na ngaktang chak thong si lephalame aduga mama macha anina tawrba mataw se yamna na yelaga lei mamang su makoi khulasida tamnaba layok tunok tawbadi adum tholibani aduna makoi ni yamna ka hena kibadi oide adubu kidabra habasu khara makhaidi makoi na kiribani yumasi gi mathak lomda hojujik tarba khonjela se lepa laitana mathang adumuk tarari mama macha anina saksang aduga yumjai ga phaunaba thong aduga panda makhoi lepi aduga khonjel sing adu tabada yamna mama macha anina wari sanari masig mama yamse karam matamda loigini karam matamda masig masing sibu lekidage haduna makhoi ani wanganari asigumba talak tanja sidani sosobidi ngasai tumba changluge haduna tawsinakibani mahak ta sengna tumbu changkhiba nate mapalomna tawriba tholiba irang singase mana lakshilagi habigi matagum mana tumbu changluge haduna hasinabani mamada kaluda mana tawriba thabak singase khangan ningdabadagi mana sumna tawribani sosobi yamalona thokrabani saksang adugi mapalomna tamnariba yamna ka hena ki heliba saktam adugi manak tamani sosobi haujiraliba mana hek haujilakpadagi sosobi ubadagi saktam mado sosobi ki manak tam naksili
ꯑꯁꯨꯝꯅ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯣꯁꯣꯕꯤꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯅꯩ ꯃꯤꯆꯥꯟꯅꯩ꯫ ꯁꯣꯁꯣꯕꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯥꯒ ꯂꯥꯟꯊꯦꯡꯅꯕꯗꯨ ꯄꯥꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯇꯥꯈꯤꯅꯤ ꯈꯟꯕꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯛꯇꯪ ꯌꯦꯡꯅꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯁꯣꯁꯣꯕꯤꯒꯤ ꯍꯩꯖꯕ ꯃꯍꯩ ꯑꯁꯦ ꯄꯨꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯀꯜꯂꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯔꯣꯏ ꯑꯁꯦ ꯁꯛꯇꯝ ꯑꯁꯦ ꯃꯥꯅ ꯆꯦꯜꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯀꯟꯅ ꯎꯪꯗꯨꯅ ꯄꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯪꯗꯨꯅ ꯆꯦꯟꯗꯨꯅ ꯄꯥꯏꯔꯒ ꯆꯠꯈꯤꯕ ꯃꯇꯝꯗꯒꯤꯗꯤ ꯆꯥꯛꯁꯪ ꯑꯁꯤꯗ ꯇꯝꯅꯔꯝꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯀꯔꯤꯝꯇ ꯇꯥꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯄꯨꯔꯤꯕꯅꯣ? ꯄꯨꯔꯤꯕꯁꯦ ꯑꯇꯩ ꯀꯗꯥꯏꯗꯁꯨ ꯅꯠꯇꯦ, ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯃꯛꯇꯗꯅꯤ ꯃꯥꯅ ꯆꯪꯁꯤꯜꯂꯤꯕ꯫ ꯊꯧꯅꯥ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ? ꯃꯩꯖꯥꯎ ꯊꯥꯔꯤꯕ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯤꯕ ꯑꯃꯥꯏꯕꯤꯗꯨꯒꯤ ꯍꯦꯛ ꯃꯥꯡꯃꯛꯇꯗ ꯃꯥꯅ ꯐꯥꯎꯗꯣꯔꯛꯄꯅꯤ꯫ ꯁꯣꯁꯣꯕꯤꯅ ꯍꯥꯏ, ꯅꯍꯥꯛꯀꯤ ꯃꯥꯡꯗ ꯑꯩ ꯂꯦꯞꯂꯔꯦ, ꯅꯃꯤꯠ ꯄꯥꯡꯊꯣꯛꯑꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯤꯁꯦ ꯌꯥꯝꯅ ꯊꯨꯅ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯥꯒꯤ ꯃꯤꯠ ꯑꯁꯦ ꯄꯥꯡꯊꯣꯔꯛꯄꯅꯤ꯫ ꯄꯥꯡꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕꯤ ꯑꯁꯦ ꯈꯪꯕꯅꯤ꯫ ꯑꯃꯥꯏꯕꯤꯁꯤꯅ ꯈꯪꯂꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯉꯁꯥꯏꯒꯤ ꯁꯥꯔꯣꯏ ꯑꯁꯦ ꯃꯥꯒꯤ ꯉꯛꯁꯝ ꯑꯁꯤꯗ ꯁꯣꯁꯣꯕꯤ ꯈꯣꯡꯁꯤꯅ ꯅꯦꯠꯂꯔꯤ, ꯑꯗꯨꯒ ꯃꯀꯣꯛꯁꯤꯅ ꯃꯈꯥ ꯊꯥꯡꯍꯜꯂꯒ ꯃꯈꯣꯡ ꯑꯅꯤ ꯑꯁꯤ ꯊꯨꯟ ꯆꯥꯞ ꯌꯨꯡꯍꯜꯂꯒ ꯄꯨꯈꯠꯂꯛꯂꯒ ꯁꯣꯁꯣꯕꯤꯅ ꯄꯥꯏꯔꯔꯤ꯫ ꯑꯗꯨꯒ ꯁꯥꯔꯣꯏ ꯑꯁꯤꯅ ꯃꯈꯥ ꯑꯁꯤꯗ ꯃꯀꯣꯛ ꯑꯁꯤ ꯌꯨꯡꯊꯔꯒ ꯍꯦ ꯍꯦ ꯇꯧꯗꯨꯅ ꯈꯣꯡꯂꯤ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ, ꯌꯨꯡꯂꯒ ꯂꯩꯔꯝꯕ ꯁꯛꯇꯝ ꯑꯁꯤ ꯎꯕꯗꯗꯤ ꯑꯃꯥꯏꯕꯤꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯅꯤ, ꯉꯛꯄꯅꯤ꯫ ꯁꯣꯁꯣꯕꯤꯅ ꯑꯃꯥꯏꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯁꯤꯡꯅꯕꯅꯣ? ꯀꯔꯤꯒꯤ ꯑꯩꯒꯤ ꯀꯥꯗ ꯌꯦꯠꯅꯕ ꯍꯣꯠꯅꯕꯅꯣ? ꯑꯃꯥꯏꯕꯤꯅ ꯍꯥꯏ, ꯅꯪꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯈꯪꯅꯤꯡꯕꯗꯒꯤ ꯑꯩꯅ ꯆꯥꯡꯌꯦꯡꯁꯤꯡꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯅꯍꯥꯛ ꯀꯅꯥꯅꯣ? ꯈꯨꯜ ꯑꯁꯤꯗ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯑꯀꯤ ꯑꯈꯪ ꯈꯨꯗꯣꯡꯊꯤꯕ ꯇꯝꯅꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯕꯁꯨ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯥꯌꯣꯟꯗ ꯂꯥꯛꯄꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯍꯥꯟꯕꯅꯤ꯫ ꯍꯥꯏꯌꯨ, ꯀꯔꯝꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯅ ꯅꯪꯕꯨ ꯀꯧꯔꯛꯈꯤꯕꯅꯣ? ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯃꯛꯇꯗ ꯅꯪꯅ ꯀꯔꯝꯕ ꯂꯩꯔꯤꯕꯅꯣ? ꯃꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯑꯩꯅ ꯈꯪꯅꯤꯡꯉꯤ꯫ ꯁꯣꯁꯣꯕꯤꯅ ꯍꯥꯏ, ꯑꯩꯒꯤ ꯋꯥꯔꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ, ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯅꯅꯕꯁꯨ ꯍꯣꯠꯅꯔꯛꯀꯅꯨ꯫ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯀꯦꯁꯨ ꯈꯟꯒꯅꯨ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯩꯒꯤ ꯃꯤꯆꯪꯗ ꯂꯩꯌꯨ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯤꯁꯦ ꯈꯔ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯕꯤ ꯌꯥꯝꯅ ꯍꯩꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯁꯣꯕꯤꯗ ꯃꯥꯅ ꯆꯥꯎꯈꯠꯇꯨꯅ ꯍꯪꯕꯗ ꯁꯣꯁꯣꯕꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯁꯦ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤꯁꯤꯅ ꯂꯣꯟꯅ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯗꯨꯅ ꯃꯍꯥꯛꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯜꯂꯕꯅꯣ, ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯅꯤꯡꯕꯗꯒꯤ ꯑꯃꯥꯏꯕꯤꯁꯤꯅ ꯂꯣꯟꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯁꯤꯟꯅꯕ ꯁꯥꯗꯨꯅ ꯃꯍꯩ ꯑꯃ ꯁꯣꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯔꯛꯂꯤꯕꯗꯣ ꯁꯣꯁꯣꯕꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯐꯥꯈꯤꯔꯝꯃꯤ꯫ ꯁꯣꯁꯣꯕꯤꯅ ꯀꯗꯔꯒ ꯐꯗꯔꯒ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤ ꯌꯦꯡꯉꯨꯅꯦ, ꯋꯥꯔꯤ ꯁꯥꯁꯤꯟꯅꯕ ꯁꯥꯔꯒ ꯂꯣꯟꯅ ꯃꯍꯩꯒ ꯁꯣꯜꯂꯤꯅꯦ, ꯍꯦꯍꯦ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ, ꯑꯩ ꯂꯣꯏꯅ ꯐꯥꯕ ꯉꯝꯃꯤꯀꯣ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯃꯥꯏꯕꯤꯁꯤ ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ꯫ ꯂꯣꯟꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯁꯣꯜꯂꯤ, ꯑꯩꯅ ꯂꯣꯟꯅ ꯄꯥꯡꯊꯣꯛꯄ ꯊꯕꯛꯁꯦ ꯃꯥꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯃꯥꯏꯕꯤꯁꯤꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯥꯔꯣꯏ ꯑꯃꯗꯨꯗꯤ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯦꯠꯁꯤꯜꯂꯤ, ꯃꯈꯣꯡ ꯑꯅꯤ ꯄꯥꯏꯔꯒ ꯆꯞ ꯌꯨꯡꯍꯜꯂꯒ ꯂꯩꯕꯗꯨꯗꯤ ꯁꯥꯊꯤꯅ ꯋꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤꯁꯤꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯆꯥꯡꯌꯦꯡ ꯈꯔ ꯇꯧꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯥꯡꯌꯦꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯁꯣꯁꯣꯕꯤꯒꯤ ꯃꯐꯝꯗꯗꯤ ꯂꯣꯏꯅ ꯃꯥꯏꯊꯤꯔꯝꯃꯤ꯫ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯅꯪꯂꯕꯗ ꯑꯃꯥꯏꯕꯤꯁꯤꯅ ꯍꯥꯏ, ꯐꯔꯦ, ꯑꯩ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯔꯣꯏ, ꯁꯥꯔꯣꯏ ꯑꯗꯣ ꯊꯥꯗꯣꯛꯑꯣ, ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯕꯅꯤ꯫ ꯁꯣꯁꯣꯕꯤꯁꯨ ꯑꯗꯨꯝꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯁꯥꯔꯣꯏ ꯑꯁꯦ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯁꯥꯔꯣꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯣꯁꯣꯕꯤꯅ ꯃꯥꯕꯨ ꯊꯥꯗꯣꯔꯛꯄꯗ ꯉꯁꯥꯏ ꯃꯈꯩ ꯃꯥꯕꯨ ꯅꯝꯁꯤꯜꯂꯒ ꯊꯜꯂꯝꯕꯒꯤ ꯋꯥꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯁꯤꯅ ꯃꯩ ꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯤꯡ ꯈꯥꯏꯅꯕ ꯊꯝꯕ ꯏꯆꯥꯎ ꯆꯥꯎꯔꯕ ꯎꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯎ ꯃꯀꯛ ꯑꯁꯤꯅꯤ ꯁꯥꯔꯣꯏ ꯑꯁꯤꯅ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯁꯣꯕꯤꯒꯤ ꯃꯀ꯭ꯂꯥ ꯑꯁꯤꯗ ꯍꯣꯏꯇꯠ ꯑꯅ ꯀꯜꯂꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯃꯥꯏꯕꯤꯁꯦ ꯌꯥꯝꯅ ꯉꯛꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯅꯤꯡ ꯍꯟꯈꯤꯕ꯫ ꯀꯔꯤꯒꯤꯗꯃꯛ? ꯆꯥꯎꯔꯕ ꯎ ꯑꯗꯨꯅ ꯁꯣꯁꯣꯕꯤꯗ ꯀꯟꯕ ꯃꯇꯝꯗ ꯀꯔꯝꯅ ꯍꯣꯏꯇꯠ ꯇꯧꯔꯤꯕ? ꯁꯣꯁꯣꯕꯤꯗꯤ ꯑꯄꯤꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯆꯥꯎꯔꯕ ꯎ ꯑꯗꯨꯅ ꯍꯦꯛ ꯀꯟꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯁꯣꯁꯣꯕꯤꯁꯦ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗꯒꯤ 3-4 ꯊꯣꯛꯅ ꯍꯦꯟꯅ ꯈꯪꯆꯥꯎ ꯆꯥꯎꯈꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯌꯦꯅ ꯀꯨꯞꯂꯤꯕ ꯁꯪ ꯑꯁꯤꯒꯤ ꯃꯊꯛ ꯐꯥꯎꯕꯗ ꯁꯣꯁꯣꯕꯤꯒꯤ ꯃꯉꯛ ꯑꯁꯦ ꯐꯥꯎꯗꯣꯛꯈꯤꯕꯅꯤ, ꯄꯥꯏꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯔꯕ ꯎꯗꯨꯗꯤ ꯁꯣꯁꯣꯕꯤꯅ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯏꯄꯤꯛ ꯄꯤꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯀ꯭ꯂꯥꯛꯇ ꯑꯣꯏꯅ ꯍꯣꯏꯇꯠ ꯀꯜꯂꯛꯄꯅꯤ꯫
ꯁꯣꯁꯣꯕꯤꯅ ꯀꯔꯦꯝꯅꯔꯒ ꯍꯥꯏ ꯏꯁ ꯍꯥꯒꯖꯕ ꯈꯣꯠꯂꯤ ꯃꯥꯜꯂꯤꯅꯦ ꯈꯣꯠꯂꯣ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯁꯤꯒꯨꯝꯂꯕ ꯃꯥꯒꯤ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥ ꯑꯁꯤꯗ ꯇꯁꯦꯡꯅꯃꯛ ꯏꯃꯥ ꯃꯥꯏꯕꯤ ꯑꯁꯤ ꯀꯤꯈꯤꯕꯅꯤ ꯁꯣꯁꯣꯕꯤꯗ ꯃꯥꯅ ꯆꯥꯡ ꯌꯦꯡꯅꯤꯡꯕ ꯑꯇꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯃꯁꯥꯅ ꯑꯩ ꯃꯥꯏꯊꯤꯖꯔꯦ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯗ ꯍꯥꯏꯖꯔꯝꯃꯤ ꯑꯩꯒꯤ ꯃꯍꯩ ꯅꯉꯣꯟꯗ ꯀꯔꯤꯃꯠꯇ ꯆꯥꯡ ꯌꯦꯡꯉꯔꯣꯏ ꯁꯥꯔꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯥꯖꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯐꯥꯖꯤꯟꯈꯤ ꯑꯗꯨꯒ ꯁꯣꯁꯣꯕꯤꯕꯨꯁꯨ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯂꯩꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯁꯤꯅ ꯁꯣꯁꯣꯕꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤ ꯈꯪꯂꯕꯗ ꯃꯍꯥꯛ ꯁꯣꯁꯣꯕꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯥꯖꯕ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯣꯁꯣꯕꯤ ꯑꯁꯤ ꯑꯃꯥꯏꯕꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯃꯩꯀꯩ ꯄꯥꯡꯂꯛꯈꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯤ ꯃꯃꯥ ꯑꯃꯗꯤ ꯀꯥꯂꯨꯅ ꯁꯣꯁꯣꯕꯤꯁꯦ ꯀꯥꯗ ꯂꯩꯔꯝꯗꯕꯗ ꯃꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯁꯣꯁꯣꯕꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯟꯅ ꯂꯥꯎꯔꯤꯕ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯣꯁꯣꯕꯤ ꯇꯥꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯗꯨꯅ ꯃꯪꯒꯣꯜꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯏ ꯊꯣꯡ ꯑꯗꯨ ꯉꯁꯥꯏꯋꯥꯏ ꯉꯟꯁꯤꯜꯂꯒ ꯊꯝꯕꯅꯤ ꯁꯣꯁꯣꯕꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯀꯥꯂꯨ ꯑꯃꯗꯤ ꯃꯃꯥꯁꯨ ꯌꯥꯝꯅ ꯉꯛꯏ ꯀꯥꯂꯨꯅ ꯍꯪꯉꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯨ ꯌꯥꯝ ꯀꯤ ꯍꯥꯏꯔꯒ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯒ ꯀꯗꯣꯝꯕ ꯊꯣꯛꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯌꯥꯝ ꯉꯟꯅ ꯍꯪꯉꯤ ꯁꯣꯁꯣꯕꯤꯁꯨ ꯋꯥ ꯂꯣꯠꯂꯗꯨꯅ ꯍꯥꯏꯔꯨꯕꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯈꯨꯝꯂꯛꯄꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯀꯤꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯀꯤꯗꯤ ꯑꯗꯨꯒ ꯅꯪ ꯉꯁꯥꯏ ꯀꯤ ꯍꯥꯏꯔꯝꯂꯒ ꯀꯔꯝꯕ ꯊꯣꯛꯎꯔꯤꯕ ꯁꯣꯁꯣꯕꯤꯅ ꯈꯨꯝꯃꯤ ꯈꯥꯡꯕ ꯉꯝꯃꯛꯇꯕ ꯑꯩꯁꯨ ꯀꯤꯕ ꯍꯦꯟꯕꯗꯒꯤ ꯈꯪꯗꯦ ꯑꯗꯨꯝ ꯆꯦꯟꯅꯤꯡꯕ ꯑꯁꯨꯝꯅ ꯁꯣꯁꯣꯕꯤꯅ ꯄꯦꯔꯤ ꯇꯧꯗꯨꯅ ꯋꯥ ꯍꯥꯏꯔꯛꯄꯗ ꯀꯥꯂꯨꯅ ꯍꯥꯏ ꯅꯪꯅ ꯇꯧꯕ ꯆꯠꯄꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯇꯕ꯭ꯔꯥ ꯁꯣꯁꯣꯕꯤꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯋꯥꯈꯟ ꯇꯥꯈꯤꯗ꯭ꯔꯦ ꯃꯈꯣꯏꯕꯨ ꯀꯤꯒꯗ꯭ꯔꯥ ꯕꯨ ꯇꯧꯒꯗ꯭ꯔꯥ ꯑꯩ ꯋꯥꯈꯟ ꯇꯥꯗꯦ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨ ꯅꯣꯛꯅꯤꯡꯉꯤ ꯑꯗꯨꯒ ꯀꯥꯂꯨꯁꯨ ꯌꯦꯡꯉꯨꯅꯦ ꯃꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁꯨꯝꯅ ꯁꯣꯁꯣꯕꯤꯅ ꯑꯣꯏꯗ ꯄꯥꯗ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯅꯕ ꯇꯧꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯗꯁꯨ ꯃꯍꯥꯛ ꯌꯥꯎꯗꯦ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅꯃꯛ ꯆꯥꯛ ꯆꯥꯗꯕꯅꯤ ꯇꯧꯁꯤꯟꯅꯔꯒ ꯃꯍꯥꯛꯁꯦ ꯑꯗꯨꯃꯛ ꯊꯩꯗꯣꯛꯈꯤ ꯉꯁꯤꯗꯤ ꯁꯤꯕꯔꯥꯇ꯭ꯔꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯂꯔꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯀꯥꯂꯨꯅ ꯁꯣꯁꯣꯕꯤꯗ ꯍꯥꯏ ꯍꯦ ꯉꯁꯤꯗꯤ ꯁꯤꯕꯔꯥꯇ꯭ꯔꯤꯒꯤ ꯅꯨꯃꯤꯠꯅꯤ ꯍꯣꯔꯦꯟꯗꯤ ꯏꯕꯥꯅꯤ ꯆꯤꯡꯗ ꯆꯠꯇꯨꯅ ꯃꯌꯥꯝꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯔꯤꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯎꯔꯨꯁꯤꯗꯅ ꯁꯣꯁꯣꯕꯤꯗꯨ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯌꯥꯏꯅꯦ ꯑꯩ ꯌꯥꯝ ꯌꯥꯎꯅꯤꯡꯉꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯂꯨꯅ ꯈꯨꯝꯃꯤ ꯍꯣꯔꯦꯟ ꯌꯥꯎꯔ ꯈꯪꯉꯅꯤꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔꯗꯤ ꯄꯥꯏꯁꯤꯜꯂꯁꯦ ꯑꯩꯁꯨ ꯑꯃꯨꯛꯀ ꯊꯛꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯒꯤ ꯅꯨꯃꯤꯠꯅꯤꯅ ꯈꯔ ꯌꯦꯡꯁꯤꯗꯅ ꯁꯣꯁꯣꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯥꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯍꯧꯔꯤ ꯁꯣꯁꯣꯕꯤꯗꯤ ꯑꯗꯨꯝ ꯀꯣꯏꯁꯥ ꯊꯣꯛꯂꯛꯄꯅꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯁꯣꯝ ꯃꯇꯥꯏ ꯏꯊꯪ ꯊꯪꯕꯗ ꯂꯧꯕꯨꯛ ꯃꯄꯥꯜ ꯑꯣꯏꯔꯞꯅ ꯌꯨꯝ ꯑꯃꯅꯤ ꯇꯥꯔꯤ ꯉꯁꯤꯗꯤ ꯃꯈꯣꯏꯁꯨ ꯁꯤꯕꯔꯥꯇ꯭ꯔꯤꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯒꯟꯖꯥ ꯆꯤꯡꯖꯕ ꯑꯍꯜ ꯑꯃꯅꯤ ꯂꯩ ꯃꯈꯣꯏꯁꯤꯡꯁꯨ ꯑꯗꯨꯃꯛ ꯄꯨꯜꯂꯔꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜ ꯌꯥꯝꯅ ꯆꯥꯎꯏ ꯄꯣꯠꯆꯩꯁꯤꯡ ꯌꯥꯝꯅ ꯐꯩ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯗ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯄꯣꯠꯆꯩ ꯐꯖꯕꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯃꯅꯥꯛꯁꯤꯗ ꯂꯦꯞꯇꯨꯅ ꯉꯥꯛꯇꯪ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯁꯣꯝꯗ ꯃꯈꯣꯏ ꯑꯍꯜꯁꯤꯡ ꯑꯃꯅꯤ ꯉꯁꯤꯒꯤ ꯁꯤꯕꯔꯥꯇ꯭ꯔꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏ ꯄꯨꯟꯕꯒꯤ ꯃꯇꯧ ꯑꯃ ꯁꯣꯁꯣꯕꯤꯅ ꯎꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯍꯧꯒꯠꯅꯈꯤꯕꯒ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯩ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯗꯤ ꯅꯪꯗꯤ ꯊꯦꯡꯉꯤꯗ ꯑꯇꯩ ꯂꯩꯔꯝꯕꯁꯤꯡꯕꯨ ꯆꯠꯅꯈ꯭ꯔꯕꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏ ꯑꯣꯖꯥ ꯂꯥꯏꯒꯤ ꯅꯨꯃꯤꯠꯅꯒ ꯑꯣꯏꯔꯦ ꯇꯤꯟꯅꯁꯨ ꯄꯪꯍꯧꯗ ꯍꯧꯔꯦ ꯃꯆꯥ ꯑꯝꯇꯒ ꯄꯥꯏꯁꯤꯗꯅ ꯌꯨꯝꯕꯨ ꯑꯗꯨꯅ ꯈꯨꯝꯃꯤ ꯇꯧꯁꯤ ꯑꯁꯣꯝꯗꯁꯨ ꯃꯤ ꯈꯔ ꯂꯩꯕꯅꯤ ꯃꯈꯣꯏꯅ ꯎꯈꯤꯅꯤ ꯈꯪꯈꯤꯅꯤ ꯂꯣꯟꯅ ꯇꯧꯁꯤꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯁꯨ ꯆꯪꯂꯛꯀꯅꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯥꯏ ꯌꯥꯏ ꯑꯣꯖꯥ ꯃꯁꯤꯗꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯄꯣꯠꯆꯩ ꯊꯥꯔꯤꯕ ꯏꯪꯈꯣꯜꯗꯣ ꯑꯂꯨ ꯄꯥꯝꯕꯤꯁꯨ ꯌꯥꯝꯅ ꯐꯖꯔꯕꯅꯤ ꯑꯗꯨ ꯅꯪꯕꯨ ꯑꯂꯨ ꯃꯈꯣꯡꯗꯨ ꯉꯥꯏꯍꯥꯛꯇ ꯁꯣꯝꯕꯤꯌꯨꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯃꯗꯨꯅꯁꯨ ꯌꯥꯏ ꯑꯣꯖꯥ ꯑꯩ ꯇꯧꯔꯨꯒꯦ ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯈꯪꯅꯕ ꯂꯣꯜ ꯑꯃ ꯊꯝꯁꯤꯀꯣ ꯑꯇꯩꯁꯤꯡ ꯆꯪꯂꯛꯇꯅꯕ ꯍꯣꯔꯦꯟ ꯑꯩꯅ ꯀꯛꯄ ꯈꯣꯠꯄ ꯄꯨꯟꯅ ꯍꯥꯟꯕ ꯂꯣꯏꯔꯕ ꯃꯇꯝꯗ ꯂꯥꯎꯔꯛꯀꯦ ꯍꯣꯡ ꯂꯥꯎꯔꯛꯀꯦ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯆꯪꯂꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯌꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯑꯂꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯍꯥꯏꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯁꯣꯁꯣꯕꯤꯅ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯌꯥꯗ ꯑꯗꯨꯝ ꯂꯩꯔꯝꯂꯒ ꯃꯥꯅ ꯇꯥꯈꯤꯔꯝꯃꯤ ꯃꯗꯨ ꯇꯥꯈꯤꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ
alu pambising adugi manakta yaurare aduga yotuna makhong khajitang yan horokka matam asida chambal marmumdagi lumlaga sosobina hong laurakpani mana lauba khonjelu tabada makhong yala manupaduna oja sidi ngaiba ngamtabjani masu thakningmana ngawrabjani ai kaure asumna yan mudule abduna laame mana chalaktuna phamthaba matam asida yumbu aduna hai kainone kakfu kakti nangmung hakta chomu chalone hadun hari nupaduna kaino hojikta chunthangna khonjel ama aigi nakongna tabadubu hojikta ojan aibu kaubadaine aidi nangbu kaudene chalone ai kaklamgine thuna losingine kaurakine masidagi nupadu amukhana lai aduga alu makhong adu ngaktang shoma hauri masidasu amaka sosobina lumlaga hong laurakpani nupaduna khali hanakti achumbo oigani chonthangna khonjel nate asengba khonjeni ai changlagida haduna chalai chalakka matamdasu amukusu oja aduna aibu loidrine nangbu ngakti thabak tawru kedorage harakpadagi kainone ai na kongsiba haduna amukusu mana hek thabak suba hawbaga amukusu sobinasu ho laure hadaga tasengna chumgani haduna amuk chalakka matamdadi masidasu loiramdabadagi nuparu chalai hera oja godaundagi chengchini tanabadu ngaigrine aigisu lei haramnaga chauna chakhirami magi matawdu ubda sosobina nokphet tawna chambal marumdagi yelaga lehawi sosobise wakhan khale aibu masibu khara thaksirane aibu yawningkhreda habise magna changyeningba kaya aduna khalakpani masidagi ngaktangi matung asida sosobi chalai chalaktuna hojiki ahal asida mana khurumi ahal adunasu sosobise amukta ubanate kanana nangbu amukta su udri angang su mali ahal su mali nangbu masibu chingba haibu haigadrane sosobina ma haini haduna hai aduga mahakse kalugi manabani kalugo de laibani haduna man hairame ahal adunasu fare laigi numinina kharadi payu yamadi paigunu ko haduna mahaka phaminari masidagi laigi numinaga oire haduna mi mathang ahal aduga tinaba miyoi kaya amalai asumna sosobise haiboi haitoboi makhoi takpiduna mathang paibadadi phanamna paikre masidagi sosobigi maithong si mong ama torale lairiba mising asida mun yengbise adum horle ngasidi masi nisa yam nungai ba haibadu oikre mayam asiga paraga adum masi leptana pairare lakliba mising adugi marakta chini purakpusi yauri chini angang masing ado makhoi machet chiklaga chabadadi nisasi amukena nungai ba haibado oina khirami sosobisu chini ado mahau tangladi machu charare madi ngasigi numit ase hekta ngawbada lorabani asumna mathang sum phalakpada numit yungbagi matam phawbu oikrabani masigi matam asida amuk yumbu oja aduna hidak nganthak adu semada sosobida mana lona magi phaiganda khotuna tiki amkhak lawra u haduna mana lona pibani adu sosobise kayada mathong chajabni yengo adumna khotuna lona pirakpaduda hannatuna karimati yengde magidamukta pirakliba sini angangboi hek khalubjani munna karimati yengdabida tak paiduna lona mirak narak yelaga chinung dhopjingkre ngahaktangi matungdadi oja aduna mangonda khotlaga kadaino haduna kuting thori tingthorka matamda sosobise oja adugi manakong mayada lona changsili aduga manhai oja mingonda haidokano aidi sini oirawai ningdana chathokhreba wadu harakpada oja aduni yan gangna sosobidi yengi aduga sosobina su magi machine atumudu katholaga yenghali tu chinna chi pumu muraba mina khangdi kai jeuja haidokano ko magi matawse oja adusu noninga phawi ko phare haido aroi nangju onthokpani he asumna oja adana choli sosobi phajana ngawkhalei numijunggi matam masida mak yumda hangani haiba kawkhre asomda kaluna mabu laktre haduna koithi thibani mamanasu namanabudu kawru haduna harakpada kaluna mabu koithi thirami adu phangdre masidagi mathang sum laithakibana numidang waromgi matam phawbada lakpa singa paduna sosobi adum phamnari makse pangawda ngawrabani tawphom khangdrabani sosobina phamlambadagi akoi basida man yengthorak matamda pumam mamluk leramlibase sosobina ure sosobina asidi yamna mamnine masidagi man oja mayam du hai mayam ai
ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯩꯅ ꯐꯝꯃꯤꯁꯦ ꯀꯨꯏꯔ ꯃꯥꯜꯂꯦ ꯑꯩ ꯍꯧꯒꯠꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯣꯖꯥꯗꯨꯅ ꯅꯪꯕꯨ ꯀꯨꯏꯅꯁꯨ ꯐꯝꯈ꯭ꯔꯦ ꯅꯪꯕꯨ ꯌꯨꯝꯗꯨꯕꯨ ꯈꯪꯒꯗ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯪꯂꯨꯕꯅꯤ ꯁꯣꯁꯣꯕꯤꯅ ꯈꯪꯅꯤ ꯍꯥꯏꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯛꯄꯗ ꯃꯥꯁꯦ ꯀꯣꯛ ꯉꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯃꯗ ꯑꯩꯒꯤ ꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗꯨ ꯅꯈꯣꯏ ꯀꯅꯥꯅꯣꯝꯇ ꯇꯥꯛꯄꯤꯌꯨꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯌꯨꯝꯕꯨ ꯑꯣꯖꯥ ꯑꯗꯨꯅ ꯀꯥꯂꯨꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕꯅꯤꯅ ꯑꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯑꯣ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯩꯈꯣꯏꯒꯤ ꯗꯤꯟꯅ ꯄꯥꯟꯕ ꯒꯦꯠ ꯑꯗꯨ ꯊꯦꯡꯅꯒꯅꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯨꯝꯅ ꯆꯠꯂꯨ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯊꯦꯡꯅꯒꯅꯤ ꯀꯩꯊꯦꯜ ꯃꯆꯥꯗꯨ ꯍꯦꯛ ꯊꯦꯡꯅꯕꯗꯒꯤ ꯌꯦꯠꯂꯣꯝ ꯊꯥꯡꯕꯗ ꯂꯩꯔꯛ ꯑꯃ ꯆꯪꯒꯅꯤ ꯃꯗꯨꯗꯒꯤ ꯊꯣꯡꯒꯥꯜ 3 ꯁꯨꯕꯗ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ ꯈꯪꯒꯅꯤꯀꯣ ꯁꯣꯁꯣꯕꯤꯅ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯊꯣꯛꯂꯛꯏ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯑꯍꯥꯟꯕꯗ ꯃꯥꯅ ꯄꯥꯔꯤꯕꯁꯦ ꯑꯍꯥꯟꯕꯗ ꯗꯤꯟꯅ ꯒꯦꯠ ꯄꯥꯟ ꯑꯃ ꯂꯩꯒꯅꯤ ꯃꯁꯤ ꯂꯥꯟꯊꯣꯛꯎ ꯍꯥꯏꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯈꯖꯤꯛꯇꯪ ꯁꯣꯏꯅꯈꯤꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯣꯖꯥ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯗꯤꯟꯅ ꯊꯣꯡ ꯄꯥꯜꯂꯤꯕ ꯇꯣꯏꯂꯦꯠ ꯑꯗꯣ ꯃꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯥꯅ ꯍꯥꯡꯗꯣꯛꯅꯕ ꯆꯤꯡꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯌꯥꯗꯕꯗꯒꯤ ꯉꯥꯎꯕꯒ ꯀꯔꯤꯒ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯃꯈꯥꯗ ꯅꯣꯠꯊꯔꯒ ꯊꯣꯡ ꯑꯗꯣ ꯍꯦꯛꯇ ꯃꯥꯅ ꯊꯤꯟꯕꯅꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯤꯜꯂꯨꯕꯅꯤ ꯊꯣꯡꯗꯨ ꯊꯤꯜꯂꯛꯄꯗ ꯇꯣꯏꯂꯦꯠꯇꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯂꯩꯕ ꯌꯥꯎꯔꯤ ꯉꯁꯥꯏꯒꯤ ꯂꯥꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃ ꯆꯪꯈꯤꯕꯅꯤ ꯃꯍꯥꯛꯅ ꯀꯟꯅ ꯀꯟꯅ ꯊꯤꯟꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯀꯤꯕꯣꯏ ꯉꯛꯄꯣꯏ ꯍꯩ ꯀꯅꯥꯅꯣꯅꯦ ꯈꯣꯡ ꯍꯥꯝꯃꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯗꯨ ꯇꯥꯕ ꯁꯣꯁꯣꯕꯤꯅ ꯅꯪꯗꯤ ꯒꯦꯠ ꯃꯈꯣꯡꯗ ꯀꯩꯗꯧꯕꯒꯤ ꯍꯥꯝꯖꯤꯜꯂꯤꯕ ꯃꯤꯒꯤ ꯒꯦꯠꯇꯗꯤ ꯀꯩꯗꯧꯕꯒꯤ ꯍꯥꯝꯖꯤꯜꯂꯤꯕ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄꯅꯤ ꯅꯨꯄꯥꯗꯨꯅ ꯀꯅꯥꯅꯣꯅꯦ ꯃꯁꯤ ꯒꯦꯠ ꯅꯠꯇꯦꯅꯦ ꯃꯁꯤ ꯇꯣꯏꯂꯦꯠꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤꯅ ꯑꯃ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯑꯃ ꯈꯥꯏꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯤꯒꯤ ꯒꯦꯠ ꯃꯈꯣꯡ ꯑꯁꯤꯗ ꯃꯥꯅ ꯍꯥꯝꯖꯤꯜꯂꯒ ꯇꯥꯛꯊꯣꯛꯎꯔ ꯅꯪ ꯇꯥꯛꯊꯣꯛꯎꯔ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ ꯅꯨꯄꯥꯗꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯀꯅꯥ ꯃꯤꯅꯣ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯁꯣꯁꯣꯕꯤꯗꯨ ꯑꯣꯏꯔꯝꯃꯤ ꯁꯣꯁꯣꯕꯤꯗꯨ ꯉꯁꯥꯏ ꯃꯥꯅ ꯂꯥꯛꯄꯗꯨ ꯎꯈ꯭ꯔꯕꯅꯤ ꯁꯣꯁꯣꯕꯤꯒꯤ ꯌꯥꯝꯅ ꯉꯥꯎꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯅꯨꯄꯥꯗꯨꯅ ꯌꯦꯡꯉꯨ ꯃꯁꯤ ꯒꯦꯠꯂ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯤ ꯁꯣꯁꯣꯕꯤꯅ ꯌꯥꯝꯅ ꯌꯦꯡꯉꯤ ꯅꯠꯇꯦꯅꯦ ꯅꯨꯄꯥꯗꯨꯅ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯁꯣꯏꯅꯔꯦ ꯑꯁꯤꯒꯤ ꯃꯈꯥꯔꯣꯝꯒꯗ ꯆꯠꯀꯗꯕꯅꯤ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯑꯉꯥꯡꯂꯁꯨ ꯑꯉꯥꯡ ꯅꯠꯇꯦ ꯑꯍꯜꯂꯁꯨ ꯑꯍꯜ ꯅꯠꯇꯦ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯗꯅ ꯂꯥꯎ ꯑꯩ ꯇꯥꯛꯀꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯃꯇꯦꯛ ꯑꯃ ꯇꯥꯛꯄꯤꯔꯒ ꯆꯨꯝꯅ ꯆꯠꯂꯨ ꯑꯗꯨꯝ ꯇꯥꯔꯒꯗꯕꯅꯤ ꯁꯣꯁꯣꯕꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯏ ꯃꯥꯁꯤ ꯋꯥꯈꯜꯁꯤ ꯌꯥꯗ꯭ꯔꯦ ꯇꯔꯪ ꯃꯔꯪ ꯆꯠꯂꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯕꯗꯣ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨ ꯑꯃꯨꯛ ꯌꯧꯔꯔꯦ ꯀꯩꯊꯦꯜ ꯃꯆꯥꯗꯨ ꯌꯧꯕꯗꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯒꯤ ꯂꯝꯕꯤꯗ ꯆꯠꯂꯨ ꯍꯥꯏꯕꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯏ ꯃꯥꯅ ꯁꯨꯝ ꯂꯥꯛꯂꯒ ꯊꯣꯡꯒꯥꯜ 3 ꯁꯨꯕꯗ ꯆꯪꯉꯨ ꯍꯥꯏꯔꯝꯕꯗꯨꯅ ꯊꯣꯡꯒꯥꯜ 5-6 ꯁꯨꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯃꯥꯁꯦ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝ ꯑꯃꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯃꯥꯡꯒꯣꯜꯒꯤ ꯊꯣꯡ ꯑꯗꯨ ꯃꯥꯅ ꯊꯤꯜꯂꯛꯏ ꯀꯥꯂꯨ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯣꯏꯅ ꯀꯧꯔꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯁꯣꯁꯣꯕꯤꯅ ꯈꯨꯝꯃꯤ ꯀꯥꯂꯨ ꯑꯩꯅꯦ ꯊꯣꯡ ꯍꯥꯡꯉꯨ ꯑꯩꯅ ꯁꯣꯁꯣꯕꯤꯅꯦ ꯊꯣꯡ ꯍꯥꯡꯉꯨ ꯀꯥꯂꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯤꯜꯂꯔꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯨ ꯈꯔ ꯉꯥꯎꯕ ꯀꯔꯤꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ ꯅꯨꯄꯤ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡ ꯊꯣꯡ ꯊꯤꯜꯂꯤꯁꯤ ꯀꯅꯥꯅꯣ ꯃꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏ ꯅꯨꯄꯤꯗꯨꯅꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤꯅ ꯃꯈꯥ ꯇꯥꯅ ꯀꯥꯂꯨ ꯀꯧꯔꯕꯗꯒꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯏꯃꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯏꯃꯥ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯣꯏꯅ ꯊꯤꯜꯂꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯗꯨꯅ ꯈꯪꯒꯅꯤ ꯅꯨꯃꯤꯗꯥꯡꯗ ꯃꯤꯒꯤ ꯌꯨꯝꯗ ꯊꯣꯡ ꯊꯤꯜꯂꯛꯄ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯈꯔ ꯁꯥꯎꯅ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯄꯅꯤ ꯅꯨꯄꯥꯗꯨꯅ ꯊꯣꯡ ꯑꯗꯨ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯄꯗ ꯁꯣꯁꯣꯕꯤꯒ ꯃꯥꯒ ꯃꯤꯆꯥꯟꯅꯩ ꯁꯣꯁꯣꯕꯤꯁꯨ ꯃꯥ ꯎꯕꯗ ꯌꯥꯝꯅ ꯉꯛꯏ ꯅꯨꯄꯥꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯁꯣꯁꯣꯕꯤꯅ ꯅꯪꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯌꯨꯝꯁꯤꯗꯗꯤ ꯀꯩꯗꯧꯔꯝꯂꯤꯕ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯄꯅꯤ ꯅꯨꯄꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤꯅ ꯀꯅꯥꯅꯣ ꯅꯪꯅ ꯀꯥꯂꯨꯒꯤ ꯃꯃꯥꯟꯅꯕ꯭ꯔꯥ ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯗꯦ ꯌꯨꯝꯁꯤꯗ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯏꯃꯥꯗꯤ ꯀꯗꯥꯏ ꯀꯥꯂꯨꯗꯤ ꯀꯗꯥꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯃꯥꯅ ꯍꯥꯏꯔꯨꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯁꯨ ꯍꯦꯛ ꯊꯣꯛꯂꯛꯏ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯣꯁꯣꯕꯤꯕꯨ ꯎꯕꯗꯗꯤ ꯃꯥꯅ ꯈꯪꯅꯔꯦ ꯅꯪꯕꯨ ꯀꯥꯂꯨ ꯈꯣꯏꯗ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯣ ꯀꯥꯂꯨꯒꯤ ꯃꯃꯥꯟꯅꯕꯗꯨ ꯅꯠꯇ꯭ꯔꯕ ꯅꯨꯄꯤꯗꯨꯃꯨꯛ ꯎꯕꯗ ꯁꯣꯁꯣꯕꯤꯅ ꯅꯪꯅ ꯑꯃꯨꯛ ꯀꯅꯥ ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯀꯅꯥꯅꯣ ꯅꯪꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯀꯥꯂꯨꯒꯤ ꯃꯥꯏꯊꯣꯡ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯣ ꯃꯥꯁꯤ ꯌꯥꯝꯅ ꯉꯥꯎꯔꯦ ꯍꯥꯏꯕ ꯈꯪꯉꯤ
ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯣ ꯅꯪ ꯌꯨꯝ ꯁꯣꯏꯅꯅ ꯆꯪꯂ ꯃꯥꯜꯂꯦ ꯇꯨ ꯀꯥꯂꯨ ꯍꯣꯏꯒꯤ ꯌꯨꯝꯗꯤ ꯑꯁꯤꯒꯤ ꯊꯣꯡꯒꯥꯜ ꯑꯅꯤ ꯁꯨꯕꯗ ꯆꯪꯒꯗꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯌꯨꯝꯅꯤꯀꯣ ꯂꯥꯎ ꯅꯨꯄꯥ ꯃꯥꯁꯤ ꯈꯔ ꯉꯥꯎꯔ ꯃꯥꯜꯂꯦ ꯃꯥꯅꯅꯦ ꯅꯍꯥꯟ ꯈꯨꯟꯒꯤ ꯉꯥ ꯐꯥꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯃꯌꯥꯝꯅ ꯌꯥꯝꯅ ꯊꯥꯒꯠꯅꯕꯗꯣ ꯃꯥꯕꯨꯅꯦ ꯑꯁꯨꯝꯅ ꯐꯖꯅ ꯍꯥꯗꯨꯅ ꯌꯨꯝ ꯑꯁꯦꯡꯕꯗ ꯁꯣꯁꯣꯕꯤꯕꯨ ꯑꯁꯨꯝꯕ ꯊꯤꯟꯕꯤꯔꯛꯏ ꯉꯁꯤꯒꯤ ꯁꯤꯕꯔꯥꯇꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯥꯡ ꯌꯦꯡꯅꯤꯡꯕ ꯀꯌꯥꯗꯨꯅ ꯈꯔ ꯄꯥꯏꯔꯨꯕꯗꯒꯤ ꯃꯥꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯕꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯨꯝ ꯇꯥꯛꯄꯤꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯀꯥꯂꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯥꯗ ꯂꯩꯔꯝꯃꯤ ꯃꯃꯥꯅꯁꯨ ꯁꯣꯁꯣꯕꯤꯕꯨ ꯎꯕꯗ ꯅꯪꯕꯨ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯥꯡꯈꯤ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯕꯨ ꯍꯥꯗꯨꯅ ꯋꯥ ꯌꯥꯝꯅ ꯍꯪꯉꯤ ꯁꯣꯁꯣꯕꯤꯅ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯉꯁꯤꯗꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯈꯔ ꯌꯥꯎꯔꯨꯏ ꯍꯥꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯥ ꯌꯥꯝꯅ ꯉꯥꯎꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯃꯃꯥꯅ ꯃꯤꯗꯤ ꯌꯥꯎꯗꯦ ꯉꯥꯎꯔꯤꯕꯗꯤ ꯑꯃꯨꯛꯇ ꯑꯣꯏꯕ ꯌꯥꯔꯦ ꯄꯣꯊꯥꯔꯣ ꯀꯥꯂꯨꯗꯤ ꯆꯤꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯌꯥꯎꯕ ꯆꯠꯈꯤꯕꯅꯦ ꯅꯪꯕꯨ ꯉꯥꯏꯔꯝꯕꯅꯤ ꯅꯪꯅ ꯆꯠꯂꯨꯔꯅꯨ ꯅꯪ ꯄꯣꯊꯥꯔꯣ ꯍꯥꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤꯅ ꯆꯤꯡꯗ ꯑꯩꯁꯨ ꯆꯠꯀꯦ ꯍꯥꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯃꯥꯗꯨꯅ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯉꯥꯎꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯆꯠꯂꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯔꯒꯅꯤ ꯍꯥꯗꯨꯅ ꯆꯠꯀꯅꯨ ꯍꯥꯗꯨꯅ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯁꯣꯁꯣꯕꯤꯅ ꯌꯥꯗꯦ ꯑꯩ ꯆꯠꯂꯨꯅꯤ ꯍꯥꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯃꯥꯅ ꯍꯥꯏ ꯅꯪꯕꯨ ꯑꯁ꯭ꯋꯥꯏꯗ ꯇꯨꯕ ꯇꯥꯔꯦꯅꯦ ꯑꯁ꯭ꯋꯥꯏꯗ ꯅꯪꯕꯨ ꯄꯩꯕ ꯇꯥꯔꯦꯅꯦ ꯍꯥꯗꯨꯅ ꯍꯥꯏ ꯑꯁꯨꯝꯅ ꯌꯥꯗ ꯁꯣꯁꯣꯕꯤ ꯆꯠꯈꯤꯔꯝꯃꯤ ꯆꯤꯡ ꯑꯗꯨ ꯌꯧꯔꯛꯂꯦ ꯆꯤꯡ ꯑꯗꯨꯗ ꯂꯥꯏꯒ ꯊꯧꯔꯝ ꯇꯧꯔꯤꯕꯅꯤ ꯍꯥꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯐꯝꯅꯔꯤꯕ ꯏꯁꯩꯕꯨ ꯁꯛꯂꯤꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯁꯣꯁꯣꯕꯤꯅ ꯎꯔꯔꯦ ꯑꯗꯨꯕꯨ ꯃꯉꯣꯟꯗꯗꯤ ꯇꯔꯪ ꯃꯂꯪꯒꯤ ꯃꯑꯣꯡꯅꯤ ꯆꯤꯡ ꯑꯗꯨꯁꯨ ꯀꯔꯝꯕ ꯂꯥꯛꯈꯤꯕꯅꯣ ꯀꯔꯝꯕ ꯊꯤꯔꯛꯈꯤꯕꯅꯣ ꯃꯍꯥꯛ ꯋꯥꯈꯜ ꯑꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯆꯤꯡ ꯑꯗꯨ ꯌꯧꯔꯕꯗ ꯀꯥꯂꯨꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯑꯗꯨꯗ ꯀꯥꯂꯨꯗꯨ ꯃꯥꯅ ꯊꯤꯔꯛꯏ ꯀꯣꯟꯅ ꯊꯪꯅ ꯀꯥꯂꯨ ꯊꯦꯡꯅꯔꯦ ꯀꯥꯂꯨꯗꯤ ꯑꯁꯣꯝꯗ ꯏꯁꯩ ꯁꯛꯄ ꯌꯥꯎꯔꯔꯦ ꯀꯥꯂꯨꯅ ꯃꯇꯥꯏꯁꯤꯗ ꯐꯝꯃꯨ ꯑꯩ ꯊꯣꯔꯛꯂꯒꯦ ꯍꯥꯗꯨꯅ ꯐꯝꯍꯜꯂꯒ ꯊꯝꯃꯤ ꯐꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯆꯥ ꯌꯦꯡꯁꯤꯜꯂꯛꯏ ꯆꯥꯗꯨ ꯊꯛꯄꯗꯒꯤ ꯃꯥꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯎꯕ ꯍꯦꯟꯒꯠꯂꯛꯏ ꯃꯁꯤꯗꯒꯤ ꯐꯝꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯁꯣꯁꯣꯕꯤꯅ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟ ꯑꯇꯨꯝꯕ ꯆꯤꯟ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯁꯣꯁꯣꯕꯤꯕꯨ ꯎꯕꯗ ꯅꯨꯄꯥ ꯑꯃ ꯆꯠꯂꯛꯏ ꯑꯗꯨꯒ ꯂꯥ ꯑꯃ ꯊꯥꯔꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯈꯦꯔ ꯈꯔ ꯆꯥꯎ ꯍꯥꯗꯨꯅ ꯈꯦꯔ ꯑꯃꯨꯛ ꯄꯤꯔꯛꯏ ꯈꯦꯔꯗꯨ ꯎꯕꯗ ꯁꯣꯁꯣꯕꯤ ꯈꯦꯔꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯈꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯃꯊꯪ ꯈꯦꯔ ꯌꯦꯜꯂꯒ ꯐꯠ ꯂꯩꯊꯣꯔꯛꯄꯗꯗꯤ ꯁꯣꯁꯣꯕꯤꯅ ꯄꯥꯏꯔꯝꯕ ꯈꯦꯔ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯅꯪ ꯈꯦꯔ ꯊꯨꯡꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤ ꯋꯥ ꯉꯥꯡꯗꯦ ꯃꯉꯛꯇ ꯅꯣꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯦꯔ ꯑꯗꯣ ꯃꯥꯒꯤꯗꯃꯛꯇ ꯂꯥ ꯑꯃ ꯊꯥꯗꯨꯅ ꯑꯃꯨꯛꯀ ꯍꯥꯞꯂꯒ ꯄꯤꯈꯤꯕꯒ ꯃꯤꯀꯨꯞ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗ ꯈꯦꯔ ꯑꯗꯣ ꯍꯦꯛꯇ ꯃꯥꯡꯈꯤꯕꯅꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯀꯁꯨ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯈꯦꯔꯗꯨ ꯂꯩꯔꯝꯗꯕꯗꯒꯤ ꯅꯨꯄꯥꯗꯨꯅ ꯍꯧꯖꯤꯛꯇ ꯄꯤꯈꯤꯕ ꯈꯦꯔꯗꯨꯗꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯁꯣꯕꯤꯅ ꯈꯨꯠꯇꯤ ꯑꯗꯨꯝ ꯊꯤꯜꯂꯤ ꯈꯨꯠ ꯊꯤꯟꯕꯗꯨ ꯅꯨꯄꯥꯗꯨꯅ ꯋꯥꯈꯜ ꯍꯦꯛ ꯇꯥꯕ ꯉꯝꯗꯕꯅꯤ ꯃꯊꯪꯗꯗꯤ ꯑꯃꯨꯛꯀ ꯂꯥ ꯑꯃꯗ ꯍꯥꯞꯇꯨꯅ ꯈꯦꯔꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯌꯦꯡꯒꯦ ꯍꯥꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕꯖꯥꯠꯅꯤ ꯑꯗꯨꯒꯗꯤ ꯈꯦꯔꯗꯨꯅ ꯀꯔꯝ ꯇꯧꯔꯤ ꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯁꯣꯁꯣꯕꯤꯅ ꯃꯅꯥꯛꯇꯨꯗ ꯊꯥꯔꯒ ꯕꯦꯠ ꯐꯝꯊꯔꯝꯃꯤ ꯈꯦꯔꯗꯨꯒꯤ ꯃꯊꯛꯇ ꯃꯥꯅ ꯐꯝꯖꯤꯜꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯇꯧꯔꯨꯗꯅ ꯊꯨꯟꯗꯨꯁꯨ ꯈꯦꯔ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯈꯦꯔꯗꯨ ꯐꯝꯃꯤꯗꯨꯕ ꯍꯥꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁꯣꯁꯣꯕꯤꯅ ꯈꯨꯝꯃꯤ ꯅꯨꯡꯁꯤꯔꯛꯇꯕ ꯀꯅꯥꯅꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯨꯄꯥꯗꯨꯗꯤ ꯌꯦꯡꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯥꯗꯨꯅ ꯁꯣꯁꯣꯕꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯌꯥꯅꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯎ ꯍꯥꯗꯨꯅ ꯃꯥꯕꯨ ꯄꯣꯊꯥꯍꯜꯂꯒ ꯊꯝꯃꯤ ꯃꯥꯅ ꯃꯆꯤ ꯑꯃꯗ ꯄꯣꯊꯥꯔꯒ ꯂꯩꯔꯤꯉꯩ ꯀꯥꯂꯨ ꯃꯅꯥꯛꯇ ꯆꯠꯂꯛꯏ ꯁꯣꯁꯣꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯥꯂꯨꯁꯨ ꯌꯥꯝꯅ ꯉꯛꯏ ꯀꯥꯂꯨꯅ ꯁꯣꯁꯣꯕꯤꯕꯨ ꯂꯦꯡꯍꯟ ꯍꯧꯗꯣꯔꯛꯄꯗ ꯁꯣꯁꯣꯕꯤ ꯃꯤꯠ ꯁꯤꯡꯂꯛꯏ ꯁꯣꯁꯣꯕꯤꯕꯨ ꯎꯕꯗ ꯀꯥꯂꯨꯅ ꯅꯪꯗꯤ ꯐꯖꯅ ꯉꯥꯎꯔ ꯃꯥꯜꯂꯤꯍꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤꯅ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯗꯨꯅ ꯃꯉꯥꯗꯨ ꯅꯣꯝꯃꯤ ꯀꯥꯂꯨꯅ ꯍꯥꯏ ꯂꯥꯏꯒ ꯊꯧꯔꯝ ꯑꯁꯤꯗ ꯅꯪꯁꯨ ꯏꯁꯩ ꯃꯆꯥ ꯑꯃꯇꯪ ꯂꯥꯟꯊꯣꯛꯄ ꯌꯥꯎꯗꯅ ꯍꯥꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤꯁꯨ ꯇꯜꯂꯤ ꯃꯥꯏ ꯍꯥꯏꯕ ꯋꯥꯁꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯂꯥꯟꯊꯣꯛꯀꯦ ꯍꯥꯗꯨꯅ ꯍꯥꯏ ꯆꯠꯂꯛꯏ ꯑꯗꯨꯒ ꯁꯣꯁꯣꯕꯤꯗ ꯏꯁꯩ ꯃꯆꯥ ꯑꯃꯇ ꯂꯥꯟꯊꯣꯛꯎ ꯍꯥꯗꯨꯅ ꯂꯥꯟꯊꯣꯛꯍꯜꯂꯤ ꯁꯣꯁꯣꯕꯤꯕꯨ ꯎꯕꯗ ꯍꯥꯟꯅ ꯉꯥ ꯐꯥꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯥꯕꯨ ꯈꯪꯈꯤꯕ ꯃꯤ ꯐꯅꯌꯥꯝ ꯌꯥꯎꯕꯅꯤ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯗꯅ ꯏꯁꯩ ꯁꯛꯎ ꯍꯥꯗꯨꯅ ꯁꯛꯍꯜꯂꯤ ꯃꯥꯁꯨ ꯍꯔꯥꯎꯕꯣꯏ ꯀꯔꯤꯑꯣꯏ ꯏꯁꯩ ꯑꯗꯣ ꯃꯥꯅ ꯍꯩꯖꯕ ꯃꯇꯦꯛ ꯑꯃꯈꯛ ꯉꯪꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯕꯤꯕꯁꯤꯡ ꯑꯃꯗꯤ ꯉꯥꯎꯕ ꯄꯥꯝꯖꯕꯁꯤꯡ ꯑꯗꯨꯅ ꯆꯥꯗ ꯒꯟꯖꯥ ꯌꯥꯟꯕꯤꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯑꯗꯨꯁꯨ ꯊꯛꯎ ꯍꯥꯗꯨꯅ ꯃꯉꯣꯟꯗ ꯄꯤꯁꯤꯜꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯆꯥꯔꯝꯗꯕ ꯊꯛꯂꯝꯗꯕ ꯁꯣꯁꯣꯕꯤ ꯑꯁꯦ ꯄꯪꯊꯛꯇ ꯊꯛꯈ꯭ꯔꯦ ꯄꯪꯆꯥꯗ ꯆꯥꯈ꯭ꯔꯦ ꯄꯤꯔꯛꯂꯤꯕ ꯆꯥꯁꯤꯡ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯣꯁꯣꯕꯤꯅ ꯑꯗꯨꯝ ꯊꯛꯆꯤꯜꯂꯤ ꯑꯗꯨꯒ ꯏꯁꯩꯁꯨ
ꯇꯥꯟ ꯊꯥꯅ ꯊꯥꯅ ꯃꯥꯅ ꯉꯪꯂꯔꯤ ꯁꯛꯂꯤꯕ ꯏꯁꯩꯗꯨ ꯀꯔꯤ ꯏꯁꯩꯅꯣ ꯈꯪꯗꯦ ꯇꯥꯟ ꯊꯥꯐꯝꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯗꯨꯝ ꯃꯥꯅ ꯉꯪꯂꯒ ꯁꯛꯂꯒ ꯂꯩꯔꯝꯃꯤ ꯏꯁꯩ ꯑꯁꯦ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯂꯣꯏꯕ ꯅꯥꯏꯗꯅ ꯃꯥꯁꯦ ꯁꯛꯂꯝꯃꯤ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯝ ꯍꯦꯟꯅ ꯏꯁꯩꯁꯦ ꯃꯥꯅ ꯉꯪꯂꯝꯃꯤ ꯀꯥꯂꯨꯅꯁꯨ ꯏꯪꯒꯤꯠ ꯇꯧꯔꯒ ꯃꯉꯣꯟꯗ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ ꯑꯗꯨꯒ ꯁꯣꯁꯣꯕꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯃꯥꯅ ꯂꯣꯟꯅ ꯋꯥ ꯍꯥꯏꯔꯨꯕꯅꯤ ꯏꯁꯩꯗꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯣ ꯅꯪꯅ ꯁꯛꯂꯤꯕꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯨꯕꯖꯥꯠꯅꯤ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯁꯣꯁꯣꯕꯤꯁꯦ ꯄꯦꯕ ꯍꯧꯔꯛꯂꯦ ꯃꯇꯣꯝꯇ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯃꯤꯠꯇ ꯃꯄꯤ ꯂꯪꯕ ꯍꯧꯔꯛꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯅ ꯏꯁꯩꯁꯨ ꯁꯛꯐꯝ ꯈꯪꯗꯕꯤ ꯂꯣꯏꯁꯤꯟꯕꯁꯨ ꯍꯩꯗꯕꯤ ꯃꯥꯁꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯥꯁꯦ ꯀꯞꯅꯤꯡꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯀꯥꯂꯨ ꯆꯠꯂꯛꯏ ꯑꯗꯨꯒ ꯀꯥꯂꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯣꯁꯣꯕꯤꯅ ꯀꯥꯂꯨꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯂꯣꯟꯅ ꯍꯥꯏ ꯑꯩꯅ ꯁꯛꯂꯤꯁꯤꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯥꯂꯨꯅ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯅ ꯎꯃꯤ ꯇꯧꯗꯨꯅ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯅꯤꯅꯤ ꯁꯨꯔꯦ ꯍꯨꯝꯅꯤ ꯁꯨꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯁꯤꯗꯒꯤꯅꯤ ꯁꯣꯁꯣꯕꯤꯁꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯈꯤꯕ ꯑꯗꯨꯒ ꯃꯥꯅꯁꯨ ꯂꯣꯟ ꯍꯥꯏꯔꯔꯤ ꯑꯩ ꯂꯣꯏꯁꯤꯟꯕ ꯍꯩꯇ꯭ꯔꯤ ꯏꯁꯩꯁꯤ ꯂꯣꯏꯌꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯁꯛꯂꯒ ꯂꯩꯔꯦ ꯀꯃꯥꯏꯅ ꯂꯣꯏꯗꯣꯏꯅꯣ ꯁꯤꯕꯨ ꯑꯩ ꯂꯣꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯁꯤꯗꯒꯤ ꯀꯥꯂꯨꯅ ꯅꯪꯒꯤ ꯂꯣꯏꯗꯕ ꯁꯔꯨꯛꯇꯣ ꯑꯩ ꯂꯣꯏꯁꯤꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯏꯁꯩ ꯁꯛꯏ ꯁꯣꯁꯣꯕꯤ ꯅꯥꯀꯟꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯃꯥꯁꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯒ ꯂꯩꯈꯤꯔꯝꯃꯤ ꯀꯥꯂꯨꯅ ꯊꯣꯔꯛꯄꯗ ꯁꯣꯁꯣꯕꯤꯅ ꯀꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯁꯣꯁꯣꯕꯤꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯍꯪꯉꯤ ꯁꯣꯁꯣꯕꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯃꯉꯛ ꯅꯣꯝꯂꯒ ꯂꯩ ꯀꯥꯂꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯁꯦ ꯅꯪꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯨꯕꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤꯅ ꯄꯦꯔꯤ ꯄꯦꯔꯤ ꯈꯨꯝꯃꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯈꯜꯂꯝꯒꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯦꯞꯇꯅ ꯏꯁꯩ ꯁꯛꯄ ꯑꯗꯨꯒ ꯏꯁꯩ ꯂꯣꯏꯁꯤꯟꯐꯝ ꯈꯪꯈꯤꯗꯕ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯅꯣꯛꯅꯔꯝꯒꯗ꯭ꯔꯥ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯉꯥꯡꯂꯝꯒꯗ꯭ꯔꯥ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯏꯁꯩ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯦꯛꯇ ꯉꯥꯎꯕꯗꯨꯒ ꯀꯔꯤꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯥꯂꯨꯁꯦ ꯅꯣꯛꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯅꯣꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯁꯤꯕꯔꯥꯇꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯖꯅ ꯉꯥꯎꯔꯕ ꯁꯣꯁꯣꯕꯤꯕꯨ ꯀꯥꯂꯨꯅ ꯐꯖꯅ ꯁꯦꯟꯅꯕꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯈꯤ ꯅꯨꯃꯤꯠꯁꯦ ꯃꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯈꯤꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯈꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯇꯥꯕꯤꯔꯒ ꯁꯤꯕꯔꯥꯇꯤ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯣꯕꯤꯅ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯃꯇꯦꯛꯁꯤꯡ ꯀꯔꯝꯕ ꯃꯇꯥꯡꯗ ꯌꯥꯎꯕꯤꯕꯒꯦ ꯅꯈꯣꯏꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯁꯤꯡ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ